अहानबदा मरोइबा पाव लई इंखोल इविक्शन तौनबा चपचाबा खोंथांग लेंगाकना लौखलकलबदी खुलगी नुपी ओइबी सिंगना मसा मतोमदा सुसाइड तौजगनि हाइना फोंदोरकले दिल्ली यूनिवर्सिटी की 𝐶𝐢𝐯𝐬 कॉलेज की केमिस्ट्री की प्रोफेसर एम रामानंद सिंह दिल्ली यूनिवर्सिटी टीचर्स एसोसिएशन ड्यूटा एग्जीक्यूटिव काउंसिल इलेक्शन चाउना सपोर्ट तौरपगीदमक एकेडमिक कम्युनिटी तौबीमल खंगबा उतलगे मयाम खुरुमजरी नॉर्थ ईस्ट विंडो टीवी ने संदोकचबा नुमिदांगी मणिपुरी पाव मीटिंग ताबिरिबसिंगबु सुरबला माइरेंबमना तराम नोकजरी हौजिक मियामदा पाव मचा खाइना पिजरी लई इंकोल इविक्शन तौनबा चपचाबा खोंथांग लेंगाकना लौखलकलबदी खुलगी नुपी ओइबी सिंग मसा मतोमदा सुसाइड तौजगनि हाइना फोंदोरकली मणिपुर हाई कोर्ट ना लई इंकोलबु इविक्शन तौनबा ऑर्डर थोगलखिबा चटनबा यारोय हाइना ngasi राज भवन दा खुंजा सिंगना थोमजनख्रे लोइनना गवर्नर दा मेमोरेंडम पिसिनख्रे खोंजंग अदुगी मतंगदा पाउमी सिंग उनबा मदा कोंजेंगमम ओंबी अयिंगबिना फोंदोरकपदा लेंगांगना इविक्शन तौनबा थोलकपा ऑर्डर अदु चटनबा यारोय लेप्रोसिना नारे हाइदुना इंथोक्तुना लाकपा खुंजा सिंगना मतम सांगना खुंदादुना लाकलबा मफमनी लेंगांगना खुन थादोक्तुना चटबा यादे हाइबा तारबदी खुल अदुदा नुपी ओबी सिंग मसा मतोमता सीजबगी वरेप लौरकनी हाइना अकनबा चेक्सिनवा थमखी जन फो फाटगे इरांग होबदा खोइजे अवाबा मयाम थेमनरगा इचा इसु लाइरि लाइसु तंबम खंगदबा चारम थारम खंगदबा सुरम चारम खंगदबना खोइजे पुंसी सही कुल हेना लेलगा ला अबजिदैदा हुजे कामु लाइंगोल इलेक्शन तौनेन ओदा थोलकपसे अखोइ लाइंगोल दा लैरिबा प्रजा मयाम ना खोइ यामना पेंदे सिराबजु अखोइ मफम सिदा सिरनी अखोइ सरकार ना पीबा लमजिदा अखोइ चटपा सुंगम नमोय अदुगा हाइबा सरकार ना लेपाइबा लाइंगोन थुगाइबदी खोंबमजे अथुबा मतमदा हंतोपियु अथुबा मतमदा हंतोक्तबा तारबदी लाइंगोन गी इमा इबेन मयामना मसा मतोदा सोसाइ तौरगा सिनी हाइबसे अखोइ वासक ओइना ओइरगा इ ओइना चाही तामा बंदगी आई नहीं बोलेगा कुनिदा इताजरबनी हजि चाही उबु सुरे आई गी इसाइ सु असोना ना जिना थमंबा मसा मसुजि कदाइ लेगनी ओइना मतमदुदा कलितो पिदना मोइन ने पोसिना नारबनी हाइदना मोइन खोइ इंथोक पिदना खुंगांग ना सदु मतमदा को मिसिन तंगाके इसा छु संग मतमदा मोइन संहल लक्तबनी अदु संहल लक्तब जिलेना पई हाना संहन दे मफन दुदा लापदा मरा तंग कुम लाइनी टीवी खोप सा मनु नाबजे कलाम संग मंगी द मफन नि अदु आई सही तरा मफन नि आयुम पांजरपनी आई ने पोसी ना बलेना नारबा अहल दिना थमंबदी चागा लगानी नहीं गाजे गोंबा लाइन मदगी कोइ हाइरो गोंबा सुलंग मंजरोय अदुगा मोइने तौबी बे इलेक्शन जे तुलन तो पियो कोइदी कोइ लेइबा खुंजा जे कोइ था होइजिना मै थागनी सिनी तोंदे सोसाइ करगा दिल्ली यूनिवर्सिटी की 𝐶𝐢𝐯𝐬 कॉलेज की केमिस्ट्री के प्रोफेसर एम रामानंद सिंह दिल्ली यूनिवर्सिटी टीचर्स एसोसिएशन ड्यूटा एग्जीक्यूटिव काउंसिल इलेक्शन चाउना सपोर्ट तौबीरकपगीदमक एकेडमिक कम्युनिटी तौबीमल खंगबा उतलकली ngarang सेप्टेम्बर की तारीख 3 पांगथोकिबा इलेक्शन अदुदा प्रोफेसर रामानंदना इंटेक की कैंडिडेट ओइना कॉन्टेस्ट तौकी अमदी वोट 5,930 फंगदुना अपुनबा कैंडिडेट 15 की मनुंगदा ख्वाइदगी वोट मसिंग यामना फंगबा अनि सुबो ओइखी लोइनना नॉर्थ ईस्ट इंडिया की ओइना महाकना अहानबा ड्यूटा एग्जीक्यूटिव काउंसिल की मिहुत ओइखी मिखल माइ पाकलबा प्रोफेसर रामानंदना फोंगतोकिबदा इलेक्शन की रिजल्ट असिना दिल्ली यूनिवर्सिटी दा हेन्ना अखोइगी इनक्लूसिव ओइबा डेमोक्रेटिक अमसुंग प्रोग्रेसिव ओइबा एकेडमिक एनवायरनमेंट अमगी रिफ्लेक्शन नि इंटेक अमसुंग सपोर्टर सिंगना कन्न होनदुना ओजा सिंगी वेलफेयर अमदी इंस्टीट्यूशन असिगी एकेडमिक इंटीग्रिटी दा थबक तौनबा महाकी कमिटमेंट अदु मंगफाउंग हनबगीदमक महाकना थगतपा फोंगदोखी
India gi leidiba state khudingma ki oina currency sing tracking tawduna kupna yengsin biyu haina Universal Family Party ki president nga sepam nilakanda singna India lengakta appeal torakli ngasi fam ki bapawgi mi fam amada mahang na hai India lengak na thoksil haina sinduna kanana kari paisa sejanari kari tawri haiba khudingma yengsinduna sel dagi haurakadaba lan sing ngakthokna ba currency tracking tawbiyu amadi election tawbada transparent oina bagi damak vote thadaba loibaga kanana karagi khangnaba ngamhanaba thorang sinduna vote na thokhanba irang singdagi ngakthoknaba sinbiyu haina appeal tawki loinana India lengaka suspension of operation su sign tongnariba group asi khutlai matik chana pairaba ngaktani maramaduna hana sunaba senkhai thumkhai namthanaba makoibu leibak ngaknaba lanmi oina loksinduna thamduna leibak ngakhanbiyu haiba wafam su mahakna thamki amasung miyamna vote thadabada selga mantikna biganu haina miyamda appeal tawki Sina kan mi ji lai daga sian ji thadra ga tawning ba mong da tawri ba mayam se koi lotion la kan da koi checking da kan da pam cha cha na kana kari scenery kana da kai tawri ha bo se pam cha cha na sina kan da koi tum wa thol lan tho ji lotion la kan da anu ba lenga lon anu ba sasana ma India gi lai di ba body si da la kan da koi gi anu ba system ma da anu ba punsiro ma da mi bung khudin ba se koi gi chakthung pitung mana ba du ba tang du lai ta ba Mungaba hana churu yaudaba aduma tangule taba aduma khunayama India ma corona akoi UAP asigi mage dagi apin tokjabani aduna koi laiba matam kharasida anoba election gi system asida koina bharati koi gi kai khunajurbi president da koi 4 June da koina mobile phone da akoi gi internet banking gi khudang da mobile phone da koi gi EVM na taga ballot paper sina ba yaudna koi chakchiba pichi phom da leiba mipung khudebona election na sida 100% saru ya kan da vote thadra kan da vote thadai matam hang hongudagi vote thadabi matam hang loibda vote sit tomna kare chawna kare hablu cha cha pithona ga vote sitam bagi matam leitaba lawbo khongba yaudaba adumba hana sunaba yaudaba buna ba yaudaba kanasu kaiju yaudaba aduga sitting oraba mute oraba khudimaki accountable ji soigi system ji pranam mipung khudimakta khanganba amadi uhanba amadi India gi laiba budget section koi income mayam se GDP kaya lai do kai da kari state ta kaya thadai adigi kari khungang da kaya thada gre haim na chimbu do mamut tana khangba Shanitui leibigi mathakta NPF tagi legislator ani loksilaba matungda NDPP gi mapangal hengatlagani hairi thajaba yaba source amagi report ki matung ina khongthang asina regional politics bu mapangal kankhat hanaba pandam thamli observer singna thajaba thamli madudi unified asina regional front asi mapangal kankhat hangani amadi rajniti gi tangdu leitaba soidana fanghangani amasung nagagi rajniti gi wafam da hena mapangal kanba ama oigani hairi formalize tawraba matungda merger asina Raija aduda dominate oiba regional party ama amuk khana semgat kani hairi Palace compound laiba city convention center the Department of Education Government of Manipur sinduna Teacher Day gi thoram pangthokre thoramaduda Dr. Punit Kumar Goel IAS Chief Secretary Government of Manipur RK Dinesh IAS Principal Secretary Higher and Technical Education Government of Manipur na athoiba mithunglen oina sarukya ki thoramaduga mari lenana Dr. Punit Kumar na phongdorakpada oza gi numitna lakpada aikoi punna palan tominasi amadi oza oiba haibesi araiba sinpham amanna te haina phongdoki We celebrate this day in memory of Dr. 𝐶𝐸𝐸 Radhakrishnan, the President of India from 1962 to 67. He believed that the education was the path to nation building and teachers are the torch bearers in that journey. Teachers are not only transmitters of knowledge but also mentors of character, compassion and courage. They instill values and prepare young minds to face future challenges with confidence. In regions with limited economic and educational opportunities, the role of teachers is even more crucial. Your creativity, guidance,
and ability to inspire students towards diverse careers while nurturing their motivation and resilience make a lasting impact. In a society as diverse as ours, teachers play even greater role. They are the bridges across differences, the builders of harmony, and the cultivators of peace. In today's fast-changing world, new technologies and ideas are reshaping the future every day. National Education Policy 2020 envisions an India where education empowers youth to not only compete globally, but also think ethically, creatively, and sustainably. To realize this vision, Mahiroi Singda positive oiba wakalon pokhan gadaba education system darkar oire haina MLA Radesh Samna Fongdokre ngasi September gi tarik manga India gi ani suba president oiramba Dr. Sarvapalli Radhakrishnan gi mapok numit pu ozagi numit haina lebak sinba thungna thoram pangthok nariba sigi manungchanna Mangal Foundation Hairok Higher Secondary ga khutsam naraga Hairok Assembly constituency gi thakta oza singi numit ki thoram Hairok Secondary Higher Secondary School da pangthokre Thoramadu da Hairok Assembly constituency gi manung da laiba lainga ki mahai sang singi oza singbu ikai kumnabu utki Thoramadu da athoiba mitunglen gi warol pi reduna Hanigi Manipur lainga ki education minister su oiramba MLA Dr. Thokchom Radesh Samna hai Hauziki matamda angang singda awaba pakatpa yauhandana yamna nungaiba araiba mawongda lairik takpi bagi mahi kutama madakar oire oza ama oina angang singi apamba khudingmak khangbi baga loinana mahiroi singda positive oiba wakalon pokhanba yaba mawongda mahi masing takpi tambi bagi tangai fadaba lei amadi Hairok Assembly constituency asi icham chamjaba lairaba miyamna masing hena leiba maramna oza singna hanadegi hotnariba asidegi kharaga amuk hengatna hotnabiduna afaba mahiroi puthokpada mateng pangbiyu ing tappa chakhatpa assembly constituency ama punna kusam naraga oihalasi hainasu MLA Radesh Samna appeal tawki thoram adu pangthokpagi matangda nunggi oiba wafam sing thamladuna Mangal Foundation Hairoki Thaumi ama oiriba Ningthaujam Kamesona hai Hairok Assembly constituency ki MLA Dr. TS Radesh Sam gi meeting makada Hairok Assembly constituency asida mission education haiba program ama atuba matamda haudoknaba sem sabaloire mission asi Ahanba Khongthang oina ngasi September gi tarik manga oza singi numitna lakpasida mahai masingi yanglen saru oiriba oza singbu ikai kumnabaga loinana pukmen pawmenabagi tanja lobuni haiki ngasi gi thoram maduda mahiroi singna tongan ba nat ki oiba thoram kaya utkibaga loinana tongan ba school singdagi lakpa oza nasu masa gi haizaba talent sing utki Koi Hairok Kendra Ladiba Higher Secondary High School Aduga Junior High School Upper Primary Higher Primary School Loina Cadet and the government Sirlay Ozamayam Siga Tanaraga Matau Karamna Koi Hairok Kendra Oina Haying Tungkon Oina Suakui Ozasina Topa Posing Sakra Matunda Mara Manasal School Dura Jagadura Yam Apavanga Sing Sem Nabagi Wakalondo Koi Hairok Tagi model and Hairok Kendra model and Homina Siena Kanara Padagi Narang Nansa School Zilak Ceremony Kraswong Lerame Adu Waza Herami, the Vice Principal, Krangang Merule, Nangaramatu Masi, Langalam, as my song, Langam, Aisayam, Salaga was asking a person of Pamindra 1-to-1 was asking Tamui the Leva, Numaitava, Pen, the Vata, Nimba, Apava Mayamdo, Tanaraga, Madri, a quick collection of Mataurakanda, a quick Sarkaraga, so a quinacari, the woman may Sarkaraca, the woman may Naraga, Quitanga Minaraga, school education, Kalansina. Kanabadi Samsana, young 2.5 Haraka, Yaragadi, function Leramani, my Magi, Deva Karmasulamani, Umtan request of Biro, was Amam the Yaragadi, Umtan Saksana, Matan Samin Raga, Wariutai Saraga, Haying Sakam, Horagadi, upon school Sapakanda, Mayamna, Quabu, Taramo Pira, Kanan, Yagani and a Kanjuru, the Mrs. Sinja Kibane, as Swingam, Tabak Tobiro was a Kudimaku, Hosik Homoda, a Quini. Ang mayamsi guide to bidana senabi dana pupira pida utai thamoi teka haningai leiten thagatsari tungdaso tanara kamda akoi Hairok Kendra se Development for Women's Program Center DWPC Thawal Wang Matabana run tawa
person with disabled PWD singi school ama oiriba Manihar school thobal nasu teacher se gi thorom pakthokre school adu da leiriba PWD mahairoi singna makhoi gi oza singda achamba khudol sing tamba amadi makhoina haizaba entertainment program kaya utkiba thorom adu da Thobal Municipal Council Ward number 1 gi member Ningombam Ongbi Anit Devi DWPC Thobal Wang Matabagi President S Tanobi Devi amadi Special Olympics but Manipur gi senior national coach Bisorjit Oinam na athoiba mitung sing oina sarukyaki Thoramgi nungi warol piraduna DWPC AK Nandarani na disabled singbu guide tawuna bigi damak leidiba school asibu miyamna saugat piba amadi makhata na adubak saugat pinaba wafam kaya fongdoki AZ Memorial Academy Thawal Charang Patna su numit kumni chathagadobwa annual cultural meet 2025 ka loinana teacher day gi thoram ngasi pangthokre ngasi gi thoram aduda MPCC gi presence oidiba Wangkhem AC gi MLA 𝐋𝐢𝐯𝐞 𝐍𝐞𝐰𝐬 AZ Memorial Academy gi principal cum MD Thia Master Singh ZEO John 2 gi DIO School SM Rebecca Devi Charang Pat 5 Jila Parishad ki Jila Parishad Japan Sograkpam Administrative Committee Charangpat GP gi Chairperson Sagol Sem Joychan Sierra Academy gi founder Thiam Sana Tomba Smart Security Service ki MD Laimayum Pratap amadi social worker Thiam Tombana athoi bamithung sing oina sarukya ki Dr. Radhakrishnan gi photo da MLA na lusing duna laikat ki amadi mahairoi singna oza singda achamba khudol sing tamki loinana school asigi thoidok hendok laba mahairoi sing amadi oza singda tongan ba mana sing pibaga loinana mahairoi sing gi cultural sokaya so utki athoi ba mitungi warol piraduna MLA Megasandruna hai teacher day gi thoram asena oza amasung mahairoi sing gi marakta hena aphaba mari purakpa mahairoi sing bu thogalon bebar haibasi karino haibedu khanghan ba amasung oza sing nasu mahairoi sing bu hena nungsiba phawanduna tungda aphaba yumbidel kya bu achumba maikeida puba ngamgadaba thongna piba thoram amani haiba wafam kaya fongdoki Learning to Sanamahi Temple Board na sinduna Khel Changlon Maru Hunba Numit ngasi Sanamahi Complex ta Maichau Konok Tengragi mitamda laisukatuna pangthokre Thoramadu Manipur University of Culture MUC gi Vice Chancellor Professor Paunam Gunindro Learning to Sanamahi Temple Board ki Vice President Vidyapati Senjam amasung Wakhalam Jingba Board asigi Member Secretary Maistam Sibadatta Luwang Board Member 𝐶𝐢𝐯𝐴 Mangang Board Member Namoizam Tomba Mangang amadi Loisang Taragi Luchingba 𝐶𝐢𝐯𝐴 Chobana Mathang Sitna Chief Guest President amadi Guest of Honor oina sarukya khibaga loinana lamda masle leidiba tongan ba hiramda achoba thodang loriba panji nipanda chahi asigi maichau konok thengra Khel Changlong Ningsing Manapiduna Ikai Kumnabasu Utki Thoramaduga Mari Lenana Manipur University of Culture MUC gi Vice Chancellor Professor Paunam Gunindrona Fongdorakpada Aikhoi gi Laioi Kraba Ipa Ipu Singna Irol Iyek Lining Laison Amadi Chatna Kanglon kaya watana thambirami adum oinamag Ipa Ipu Singna watana thambiram liba kaya adu ngasi gi mirol aikoina ningthina ngaktuna thamlibra amadi kadai phauba thigatuna madu ningthina khangba ngamlibra haibadu aikoina khangpham thoi amadi lamdam asigi miyamna ayuk Namidang Kangdana Kurumjariba Lining to Sanamahi asi Hingat Hanba Mathau Tari Haiduna Fongdokliba si Taubiganu Hingduna Ladiba Posak Amabu Hingat Hansi Haiba Wafamasi Aran Bani Loinana Aikoina Matamgi Mamal Kanga Tabak Toba Tangai Fade Matamgi Manungda Aikoi Mioi Bani Hingli Bani Masida Natana Panji Gilamda Tabak Tauriba Mioi Singna Tabak Amatoba Matamda Pukning Hantaba Laitana Tabak Tobiu Kanagumba Mioi Amana Ngang Basakpa Tarak Labasu Pukning Hantaba Tongdana Lamda Masigi Miyam Gathanaba Yadraba Tabak Ama Oiriba Achoba Todang Lauriba Panji Singbu Aikoi Pumnamakna Yokatba Mathau Tai Haina Fongdoki Plastic na piba kana badi aikoi punna lominare plastic mafam jana loisinbege haina bidi laitri haina Eco Network Hairoki Maike degi Fongdorakli Eco Network Manipur gi Go Green Go Clean campaign gi manungchana plastic recycle tawduna pollution handhanaba environment kannabagi luba nanba lamdam ama ohanaba chatharakpagi makha tarakpa oina ngasisu Hairok Part 2 Litan gi Ladiba Self Help Group SIC gi Ima Ivel Singna plastic ki polam kaya ama tasin khomjilaba
matungda amuk hana recycle tongnaba Asok Traders da kuntra marirak suba oina khusinakre makhatana plastic mafam chadana hundokpa langthokpa tokpiro mafam chana thamlaga tungsillaga sen onthoklaga kana bahiramda sijannaminaraga masafaba hingbada nungaiba malem ama punna oinanaba thongdang adu longminarasi haina eco network hairoki president sinthangamba laisramna appeal torakle Mayang Imphal da lairiba puwariga sagonaraga laklaba sati khongnang amadi maiki bi khongnang asi matam sangna mari leinaba singna mirai biduna lakpadagi state protected monument oina laukthokpinaba public grievances redressal da asem rosan singna haijakre asem rosan singi wafam adu tabiduna puwariga sagonariba yamna maru oiriba khongnang ani asi kannabagi pandamda khumang Topsin bo oina Archaeological Survey of India na Manipur State Archaeology ki Superintendent da darkar leiba thabak sing paikhatna basu direction pikre Sports Development Authority SDA Sorana Sintuna Anirak Suba Football Free Coaching Hongdokpaga Mari Lenina Football Match Amasu Sanakre Haidiba Thoramadu da MD Nazimuddin 𝐋𝐢𝐯𝐞𝐿 𝐍𝐿 MD Mukimuddin X Pradhan Palel GP MD SI 𝐶𝐢𝐯 PS Hora OP ML Zulfikar Alam Sheikh President SDA Sora Amadi Ahal Laman Kyana Sarukyaki Football Coaching Amadi Sora gi Football Sanarogi Damak MD Nazimuddin MD Mukimuddin Makoi Anina Playground Adubu Fazana Sembi Bagi Damak SDA gi Maikedi gi Thagatpa Fongdoki Ngasi gi Thoramadu da MD Nazimuddin 𝐋𝐢𝐯𝐶 Player Singda Apaba Player Ama Oiraknaba Kanaraba Wafam Kya Thamki Aroibada Maroiba Pamukana Pizari. Lai Inkol eviction Tongnaba Chapsaba Khongthang Lengak na Lokalaklabadi Khulgi Nupi Oibi Sing Masamatom na Society Tawzagani Haina Fongdorakli. Amadi Delhi University ki Kirori Mal College ki Chemistry ki Professor Dr. Ramananda Singh na Delhi University Teachers Association Juta Executive Council Election da Chauna Support Toropagi damang Academic Community da Tawbimal Khangba ulagli. Ngasi gi oina notice window TV na sandok chaba numidangi manipuri paw matang ngase loijari mideng tabiri ba pum namu pamu kahna khurumjari Step into a world of endless possibilities with 18 dynamic faculties and 180 plus courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders.
हक्चांग फना थमगे हायरबदी इरमदा मसिमक्तदा लैबा ख्वाइदगी फरबा हॉस्पिटल सिंगी मनुंगदा अमा ओइरिबा बबिना हॉस्पिटल लेजरी मफम असिदा थाजबा यारबा अमदी सेल यामना चंगदना स्पेशलिटी कुन हेनबदा अना लायेंगबगी खुदोंग चाबा पिजरी पेडियाट्रिक्स कार्डियोलॉजी कॉस्मेटिक सर्जरी अमदी स्पेशलिटी मखल मखा कयादा अखोगी स्पेशलिस्ट सिंगना मरिक चुमना थवाई हक्चांग यावना लायेंगजरी अदुना स्टेट वांगमदा अमुक करीगी चटलुगनी अखोगी मणिपुरदसु होगिक्ति अवांग थाकी हेल्थ केयर फंगलबदा मतम मांगन बिरगनु सेल हेन तिंगन बिरगनु अखोगी स्पेशलिस्ट सिंगदगी मालेमगी अफब थाकी लायेंग पताप युमफम ओइबा सर्विस लोबियु बबिना हॉस्पिटल where hope meets compassion अकुपम रोल की दमक बबिना हॉस्पिटल सजीवा जेल रोड खाबईसोई इम्फाल ईस्ट लेंगसिन बिरउ नत्रगा अखोगी फोन नंबर 6909390666 ता कॉल तौबिरउ Welcome to Uttaranchal University.